STB ing tabi basingbu hanba matuda nomaitem kunji soina tam oksari maraki pau miyam da pizari iram da puthokpa ngana chaba konanaba ngayok haiba hiramda nomugi oiba ngami singi mifam ama apunba ngami Manipur kangli pakna sinduna Manipur State Guest House hanjin thongda pangthokre Thoromaduda District Fishery Office Thawagi Retired Revenue Assistant Laisram Amutombina Moderator KBK Imphal East Specialist Fisheries Dr. M.A. Salam Manipur University Economic Development Professor Dr. Chungnen Mesnam District Fishery Officer Chandel Gisapam Jiten ICR Research Complex for NEH Region Manipur Center Lampel Parki Principal Scientist Dr. Chanam Thaba Basuda Amadi DFO Imphal East Fisheries Inspector Dr. Ratan Kumar na resource person oina saruk yaki Thoromaduga mailin na Retired Revenue Assistant Laisram Amutombin hai lamdamasi nga yamna chaba mafam ama oibana mapalamdagi pusilakliba nga sing ningthina check tawduna chaba mathau tai matam sangna nga liduna thamba haibasi nga sing adu patha pumthadanaba makhal makha kya chemical sing sijinaduna thambana madu aikoina charuba matamda hakchangda laina kaya narakpa yai Yariba makai iram da masida puthokpa fresh oiba nga chabiu loinana ngasi pangthokliba ngami singi mpham masina lamda masida leiriba ngami singna thengnariba khudong chadabasing amadi matau karamna ngayok kani haibana ching haibagi hiramasigi matangda wangangloi singna wangangani hainasu phongdoki Hojik oiriba Manipurgi situation sidaida ekhoi nga puthokpada adegidi nga chabada adegidi ngagi maramda haitare fishery gi maramda khoi state asida khoi state ki economy da karida economy da kaida achoba mateng ama pangani haiba khalinga sigi mifam asigi khoi recommendations sing khanana matunda tholpa kan sing do expert sing haitare tongan ba institutions sing dagi Manipur University dagi amadi atei atopa institutions sing dagi yauri Aikoi isagi thabak isana tawbagi mahutta atopa mina tawba ngaibadagi aikoi khongchat tapani chinjak tamikha ponbugum hinglibani haina kumbi asigi MLA Sanasam Premchandra na phongdokre wafamasi kumbi kendragi manung chanba wangu sandangkhong amadi thangnaba khusingda longmi singna angan pau tharibagi suriba thabak sing MLA masana ngasi yingsilbagi chatkibak yingsin khongchat amada phongdokibani MLA Premchandra makha takibada mina aikoi damak thawak tawbiba haibasi aikoi ningba sukthung thungba ngamloi maram asina aikoi isagi thabak isana sujaba low singo isana tawjaduna pothok sing puthoknaba kana hotnarasi chahi chupa aikoi su puthoknaba ngamnaba hotnarasi tinga ki thabak tawba khaktana punchi chawkhakadaba nate miramdagi posilaklaga chagani ngaibagi mahuta aikoina chanaba chinjagi pothok puthoklaga chawkhatpa lamdam ama oiba yai habadu utlasi Manipur Chief Minister N Birena Luchingniba lengak asina chinjakta mipan tangdana hotnariba sida aikoi khuding su thodang lawrasi haiki Kendra mo oina bukana ba amduga watta pado Manipur mo oina bukana ba pai daita drogjabani nasi aina gi maisa mayam amaga session mayam amaga pullaga ponirba si Manipur miyam da ai masim tang haijari ai koi isagi thabak se isana taw tamse isagi tabak mina taw ngairaga mina porpa ngairaga hona bado maduna koi mikha pon bese horprane khale adu ngasi dagi bikup sidagi ai gi farza sing mada isamak mamang dagi koi hona riba myam sing amadi hen amku honaraga koi sinjak mi pal tang daba Manipur gi top pa lejari ba koi gi mayam sing se koi ngang saminaraga anobu Manipur ma anobu kendra mo oina hona bada koi myam kun hona mirasi haina imedia thamjari Kakching Wai Meke ki tongan ba club taruk Kakching Popular Sporting Club KPAC Kakching Town Club KTC Advanced Volunteer Organization ABO Sena Athletes Organization South Youth Union Club YUC amasung Ideal Youth Association IANA punduna semba apunba organization ama oriba United Club Organization UCO Kakching Wai na miyam gi aifanabagi damak chatharakpa iram narasing sengba amadi lam khopsi lakpasing takthokpa ki thabak ngasidagi haukre District Administration Kakching meeting makada United Club Organization na initiative lauduna tathakiba ngasidagi haukiba iram narasengba amadi lam khopsi lambasing takthokpa duga mailena UCO gi president Moyangtem Brozen na phongdorakpada Kakching Wai gi miyam gi yaifanabagi damak wari maikai delairiba club taruki apunba organization ama oriba United Club Organization na haukiba chahi 2018 dagi hauduna iram narasengba amadi lam khopsi lambasing takthokpa gi thabak asi chathaduna lakpani
Wari maikei asi nong taba matamda kakching ising ayamba chentharapham oibana maikei asongwi iram nalasing asi mawong maril tana thamba tangai fadaba leibana matam dugi DC ga tana duna DC gi meeting makada yuko na thabak sing asi pakhatjabani yuko na tawjari ba se lenga ki karigumba sentang amatagi makada pakhat pathabak nate lanai oina miyang gi matenga loina pakhatjabani miyamna su yuko na pakhalakliba thabak thorom asida mateng pangbiduna afaba lamdam ama ohenbada aikoi punna saru yaminasi haina appeal tawrakli Uyalaga hingnaba lambi thiriba singna atopa senda lambi ama sembada lengakna mateng pangnabagi leiriba thawra asi miyamna kanaba lobiyu haiduna lamlai kendrogi MLA KH Ibomjana phongdokre wapam masi Chief Minister gi Green Mission Manipur gi makhada Imphaliski Nongrend leiba chingu nongpok apanbagi chingonda u thabagi tharamda haikibani tharam aduda telo chana saizangi Jila Parishad Member A Jamini Nongren Chingnungkok GP gi Pradhan M Bilasini Chingu Nongpok Apanba Thogalup ki member singsu saruk yaki Thoronga Mailena MLA Ibomjana Chingona sida hana thakiba anauba u sing yengsin ki Thoronga Mailena MLA Ibomjana makha takibada male masida u pambi leitrabadi mioiba khak natana thawai pam pumnamak hingba ngamlakloi malem gi honglakliba ainga sagi khal asi thengnaminaba aikhoi khudingmak chap manana thodang nominaba changi haiki sigi singse sigi sidaso koi yaring koi uwa si phajana thajalaga koi saigi Chief Minister gi Green Manipur gi mission dui makhada akoi ngamim khai uwa thadna koi umawamang yokhat pagi thabak sisu semko chaka pasigi manungda yamna mapung oibo wafum ama oina khoina Manipurda ecological balance kai tharakliba amadi global warming gi chaithing pirakliba si kannabagi pandamda village volunteer force BVF Manipur gi ngasi langthabalda leiba haibong chung ningthau singda u thakre u thabagi tharamanduga mailena BVF Manipur gi president Takelamam Ramandandan hai ngasi pangthokliba mass tree plantation campaign asigi maru oiba pandamdi malem gi oina ecological balance kai tharakliba amadi global warming gi chaithing Manipur dasu chapchana phangdakliba sidagi kharadang oirabasu kannabagi pandamda ngasi gi u thabagi thoram asi pangthokpani village volunteer force na khunga pakhakna tana economy gi revival da mai onchinduna work culture sagatpa amadi green revolution da mai onchinduna chinjak tam pantang daba lamdam ama ohenaba kan honnaduna lakli haina so phongdoki na pothok mayam ama pothok chakre aduna basina village volunteer force pu mayam na mateng pangbiu sibiu haiba wafam che thamjai numi kya ni chupne pangto ko numi ni masiga hayenga si thari je ma Sakangdabasingna relief camp manakta nongmaina kaplambadagi sokna lekanariba Churchanpurdagi S Danarbigi sokpa layingbada lengakna midyeng changbaga loinana thogdo asida chenabasing putho u haiduna wakat mipam phamkre wakat mipam asi Imphal West District ki hiang thangda leiba Kamakya Pemton College ta hangba relief camp ta leiriba inmate chungna sinduna famkibani wakat mipam adugi matangda khongjang aduda sarya kibi relief camp asigi inmate yumnam thoibina hai Kuki Kulai Pibasina, Mayum Makai May Hadok Pibadagi Langelakna Lariba S. Danabirbo, Tasigi Nipanda, Nomina Kapamba Sigi Matanga Ngasi Fawda Kanaguma Amatana, Chandor Palatri, Lengak Nasu, Tautok, Asigi Matanga Kariguma Amata Fundoktana Lady, Lengaki Asigumata Ngasi Sorchan Pugimiam, Yaning de, Atuba Matamda, Lengak na Ras Medicitida, lying Duna Lariba, Sigi lying Bada Pangbaya, Bamating Sing Pangbiu Haiki, Nasigi Wakan Famaduda, Atuba Matamda, Nomina Kaplama Misak Putok Piu, Mitangi Punsi Ngakpi Senbiu, Relief Camp Talaiba Music Ngakpi Senbiu, Mitamda, Nomekapa Yaning de Hibernating Baple Karkia Sizinaki. Aduga, Sarkar Nasuming Sangide, Atuba Matamda, Angang Sigi, Kapam Liva Missing as a Atuba Matamda, Siktok Piuming Sangview Sarkar Nasihan, Hajani, Adu. Like-minded group LMZ Manipurna Awana Tarabasing
ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯤꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯧꯈꯤꯕ ꯃꯦ 18ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗꯤꯡ ꯈꯨꯃꯟꯇꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯃꯟꯇꯦꯝ ꯕꯤꯍꯥꯔꯤꯁꯤꯡꯅ ꯍꯟꯗꯛ ꯂꯦꯟꯖꯥꯎ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯕꯤꯍꯥꯔꯤꯒꯤ ꯁꯪꯒꯣꯏ ꯑꯃꯗꯤ ꯌꯨꯝꯒꯤ ꯕꯦꯔꯟꯗꯥ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯪꯒꯣꯏ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 16ꯇ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯊꯦꯡꯅꯕꯗꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯉꯁꯤ ꯑꯌꯨꯛ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯕꯤꯍꯥꯔꯤꯒꯤ ꯏꯃꯨꯡ ꯕꯤꯍꯥꯔꯤꯅ ꯊꯕꯛ ꯁꯨꯔꯒ ꯌꯨꯝ ꯄꯨꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯕꯤꯍꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ 2 ꯂꯩꯍꯧꯔꯤ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯅꯔꯦꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯆꯣꯔꯣꯈꯥꯏꯕꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯑꯃꯗꯤ ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ, ꯀꯨꯟꯖꯦꯁꯣꯔ ꯃꯪꯁꯥꯇꯥꯕꯝ, ꯕꯣꯏꯅꯥꯎ ꯃꯥꯏꯕꯝ, PK ꯍꯨꯏꯔꯣꯡꯕꯝ, ꯁꯣꯕꯤꯇꯥ ꯃꯥꯏꯕꯝ, ꯕꯤꯔꯂꯥ ꯁꯂꯥꯝ, ꯔꯣꯃꯦꯟ ꯅꯣꯡꯃꯥꯏꯊꯦꯝꯅꯆꯤꯡꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫